JIRIBAM district ta thokliba pamdaba thokdoksing asi yengsilunaba hayeng Manipuri Chief Minister NONGTHOMBAM BIREN JIRIBAM da chatkadoriba asi ki mangoinana ngasi Imphal JIRIBAM lambida CHATKHIBA advanced security KHONGCHAT KUKI KUKI PAIBA sing OIRAMGANI CHINGNABA sing na ambush sa tharakre CM convoy ki escort driver oiba security personnel ama asok pandangkre police gi phangma pawma gi matungina soklaba security personnel adudi thanga ngaramdagi moirangthem Aziz atopaming bovo chahi kunganipan apokpa M Siamjai kawi hari thogdo asingasi ayuk pung 10 makhai aduaida Imphal JIRIBAM ki lambi ki Kotlandagi kilometer 6-8 lom chatlaga leiba T Laizangi milestone number 34/35 aduaida thokhibani hauzik makha tana thodok thokfum maduda Imphal West District Police Assam Rifles samadi CRPF ki reinforcement team changsin khrei mafum maduda combined security force ki team maduna kan mamong da thiba humagi thabak chathari nakalamorom da thodo atu soklaba moirangthem Aziz ambulance amada Imphal tamna puraktuna langol la leiba Shija Hospital and Research Institute 3 da Aruba Phivam Da Laikannari hainasu pawasina makha tari